SK Film Production gi ahanba Manipuri feature film Lamjasara gi Yaipha Thouni Thouram Ngasi Konung Mamangda leiba The Den Hotel da hounabi matung inna Pangthokkhre. Feature film asigi ayibana Jiyat Yumkhaibam producer na hero Soraisam na amadi director na G Chandrakantani. Film asigi ngasi pangthokhiba Yaipha Thouni Thouram aduda film asigi director G Chandrakanta maming leirabi film actor Joy Vidya, film asigi producer Adhikari Mayum Ibemhal amadi film asida sarukya gadaba masak naiba artist kayasu sarukya ki. Thouram aduga mari lainana film asigi director G Chandrakanta na hai. Lamjasara hariba film asi miyamna social media da tattana takraba wari amada yumfam oiraga puthokpani. Manipurda hojik oiriba fibam asina maram oiraga film puthokpinaba producer gi masing asi nongmagi hantarakli asigumba tanja asida aikhoigi artist singna kathokpa amaga loinana amadi matam chana thabak tawduna film puthokpinaba migi masing hengatnaba punna honaminasi haina Chandrakantana appeal tawkhi. Artists yogatpa aduga masidagi bhagatpa chentham kharaduna aikoina Manipur gi mang thadra sali bakari bakara kharakut tabati pangba taragadi haibagi thimba ba loinana sotharu raba amadi tumduna leiraba amadi khwaidagi hena pamjaraba khwaidagi mati chusaba artist kaya amon do dibasingado masi mang thadra chalamapa Manipur gi sagnai raba film gi actor actress kaya na tamjin na tapiraga amadi matam amada aikoina bhaktang oirabasu so hodo ba yana bi damta siguma film asi thopagi idea ma ka lakpada isu charu ya jamani